Taret Foods na puthokpa chakhaw na semba gula Manipur gi wangmada miyam na pamnaba lamdam asigi pothok oirakli. Gula khagnattana chakhaw na semba pothok sing India pumbada deliver tawba hauraba Taret Foods na makhoi gi pothok sing asi India pumbada paksa na yauhanaba pandam thamli. Masina mai pakpa haurabadi lamdam asigi chakhaw puthok chariba laumi shingsu sendong henna laihanbak ngamgani haibagi thasaba lakli. Hiramasigi matang the Impact News ki reporter Katrimayum Premchandagi akhanaba paudamama. Kumza lising anitra tukta maru marang packaging tawduna hawdorakhiba Taret Food ki founder Birbal Chingang Bamna lamdam masigi laumi singna puthok chariba chakhaw sing sendong leiba pothok ohenna bagi wakhalda mai onshinba hawrakhi loinana hawkiba chahi lising ani trainpandagi chakhawna saba gula bhujia muffins amadi cake na chingu puthokuna chana thakna bagi polam sing marakta anawu mathel ama ohenlakhi miyam na pamna chana bakhak natana hygiene pot luhongba amadi tongan ba thauram singda Taret Food ki pothok sing pak shanna sizinabagi mami tarakle Manipur lenga ki startup scheme amadi North East Development Finance Corporation Limited ki senthang gi mateng loinana Taret Food na makhogi pothok sing mapan lamda thadok phaurakhi hairi Sawong wairi asomda no makoi chacharu matamda farmer ga kai ga sum interaction tawbagi chacharu matam sida sangoi sida chahaw mayama taraga borada uchina charaga leiramba ahoina sidi kari gi no chahaw sidi yamna kanai hairaga setrisina na hangna kanda chahaw sidi Manipur dadi hoji ji chanari se kherda gumba usowa sopta gumba nuti gi chana ma pot natabani aduna yamna leide aduna market asu adum mayam su pung phangnabani na eta huge quantity de leidabani na adum taraga leire thadi thajalure asigi wari sidagi khoina okay fare adudi aisu hanagi product ama thire lakpasi akoigi chahaw gi jida value added tawraga just chain khatang na taw akoigi snacks kumba adagi adum makhal product kaya ama jida base tawraga puthogi khaldagi chahaw sida focus tawrakiban another product koina akoigi chahaw gi breakfast cereal haigadra sijina hojik pilot stage ta lejari aduga chahaw gi natabada koina akoigi hawdorakpada yawkiba akoigi kakching bora adum mayamna sudum pamna chanaba sisi package tawraga market ta available oiraga di sisu mayamna pamnani na koina hawdorakkiba matamdagi yawjarakpani na hojik sudum akoi loinaraga chachari hygiene board ki customer mayam sina mu kabo kumbadi leibra kamaina sum inquiry lakpadagi akoina hojik Taret kabok haidana luhongba khatagi oina sum luhongbagi kabokse simaga hapchanjare Kontha ahalukta leiriba Taret Foods industry asida chaurakna miyoi kunrom hakthegnana thabak pibaga loinana nakoinana miyoi kunthra romsu thabak piri chakhaw fau puthokliba lomi kyadagi su makoina puthokchariba fau adu industry asina chang naina leiduna lakli hairi khoigi Imphal East side ki saijang adaidi sawombong wairi waiton asigi region sida khoi farmer chaurakna kunthra muk leje bulapna aduga oi langmaidong side ta farmer khara amaga sina direct contact da indirect sina khoi gi department gi through da sub haibadi Manipur Organic Mission Agency gi makha da leba chahaw gi farmer sing khoi bu Taret ki ming si tabirak padagi inquiry lakpa aduga chahaw lei kaina ga haibirakpa adu mayang khoina dum yari phakai ngamna ba loction jai Haujaki oina Guwahati da office hangduna mafam adudagi India pumbada fanghanbagi thabak tawri Taret Foods na masagi website hangduna online kuthangda India gi tongan ba mafam singda phanghanba asigi mathakta Amazon Flipkart yauna tongan ba online shopping site singda su phanghanna ba pandam thamlakli masigi su mathakta Delhi amadi Bangalore da warehouse thamduna India gi mafam pumbada pakshanna Taret Food ki pothok sing phanghanna ba honagadawri akoigi channel hairagadi akoigi Taret Foods ki website isagi adugi natabida akoigi Amazon Flipkart adagi local cities ta hairagana Zomato Swiggy Big Basket sugumba online channels mayam se sigda akoigi sales tawge tawbani aduna number 1 da akoi Guwahati da office ama hangjare sina main oina warehouse sing taraga hojik all India Delhi adubu akoigi plan dadi Bangalore da warehouse ama aduga Delhi da warehouse ama ani sina north ama side south ama smaina delivery se kitang mapung phana piba ngamna bana plan tawjari
contract manufacturing gi tuda khoi gi cost se kitang handana ba Manipur da gi Delhi tha ba sidi amu cost yam wang banina cost se kitang handana ba khoi na Rajasthan da contract manufacturer amma almost deal sign tawnare entrepreneur gi lamda khong thangjining basing sel leite haina leithokpagi mahutta pakhatning liba thabak adu apik percent na oirabasu hawdok piu ahoba nairabadi makha taba lambi soidana lakani haibasi birbal gi thajabani loinana entrepreneur ama oina mangjawnana khong thangjan khraba experience leiba miyoi singa tanabagi mathau tai haina su birbal na makha tarakli belief ama sum leinai paisa yaudra business to ba yadi haidana aduna adugi belief to ma थादोपीबा हाइगद्रा पैसा यावदना बिजनेस तब यादे तबदबु पैसा यावदना बिजनेस हौबदी यायबको अदुना हौबदुमदी चंगे हौबजिददी पैसा यावद्रसु इसागी अरैबा खरा तौरगा हौबदी याय बिजनेस तौगे नत्रगे स्टार्टअप अमा तौगे हाइबा कांदा एटलीस्ट ऑल इंडिया द तौगे अदमाइना प्रोडक्ट डेवलपमेंट बोइरो सर्विस बोइरो मणिपुर खतंग द नत्रगन इम्फाल एरिया मचासी खतंग द बिजनेस तौबगी वखंदो थादोपीरगा एटलीस्ट ऑल इंडिया द योनबा याबा नत्रगना सर्विस पीबा याबा अदुमा बिजनेस द तौगे हाइबगी माइंडसेट अमा क्रिएट तौ सिगी वाखंदा अदुगा फाइनल ओइना मेंटर से यामना मरुए न खाली अदुना सिदा इसागी फील्ड हाइबदी फूड ओइरासु फूड की मेंटर नत्र फावबदा बिजनेस तौबा मेंटर अमा हेता थिबियो एटलीस्ट मेंटर हाइजदी माना हंगुबदा यारे फरे यारक्ते फरे अखोइददी मांगजबा नते नको Taret Food na Manipur puthokliba chahau sing se sijinaraga puthokpa polam sing India gi miyam na pamnaba hore aduga India gi tongan mafam sing da pak shanna phanganna thorang torogli maram asna Manipur da leiriba farmer sing haibadi chahau thajariba laumi sing da kudong chaba kaya piba yabagi aduga thajaba du tapna lakli loinana kanaguma sing na entrepreneur amu oige नत्रगना आईसी बिजनेस अमा तौगे हाइबा मतमदा सेल लेट्रे नत्रगना आईसी लाइरबनी हाइबगी वखलोंदा लैबिगनु बिजनेस तौबदा सेल चंगलबसु बिजनेस हौबददी पैसा चंगलोय सेल चंगलोय अरेबा खरना हौदोकपा याय अदुगा मदु हौगलब मतुंगदा तोवान बा सेंथंग सिंग लौथबा याबगी स्पेस क्यामा स्कोप क्यामासु लै हाइबसी खोइगी तरेट फूड की फाउंडर ओइरिबा बिरबलगी महाकी मेसेज नि अदुगा अमरोमदा अखोइना एंटरप्रेन्योर मोगी हाइब तारगदी माना पामलिबा लम अदुदा हाना खोंदारबा मियोय सिंगा तानाबा हाइबसिसु यामना मरु ओइबा थौरांग अमनी थौसिल अमनी हानासु मागना थमलकले कैमरा पर्सन एंड जोनी गलोनर पावमजरिबा आई खेतमेयुम प्रेमचांद इंपैक्ट न्यूज़ इम्फाल।